State asida nong leptana churakpadagi Imphal Jiribam lambi gi saruk kaya namthakiba amadi chingning khaibadagi chathok sasinda khudong chadaba kaya mayoknare. National Highway number 37 gi none bajar mana ki saruk kaya namthakibana malpuba gari sing chathok sasin tawbada apanba oiki. Ngasi yug lalambong makhong pukri mapal nausekpam laikai Imphal West ki laikai gi pukri da mi ama tasin kre haibagi paw fangbadagi khudakta Fire Service Rescue Team na sangsinduna takiba mi adubu khudakta thibadagi thawai yaudraba haksang oina fangma ngamkhre laikhidraba mioi adude thangjang ongbi memcha devi chahi humpuga manga mapuroiba TH Brozen Singh lalambong makhong pukri mapal dagi ni haire. Haukiba chahi kun manga rom asida pankhiba lengak na yengsinbiba watpana maram oiraga mai fangdana leirakpa Kakching District Sungnu AC gi manung chena leiba Tangjeng Khunau Chingol Laikai da mai ngalhankhre mai thanba hauba numita BJP Sungnu Mandal gi President A Ibotombi Vice President Sonia General Secretary amadi atai thomi sing N Ibotombi na luchingba MSPDCL gi staff sing su saruyaki. Malingi oina COVID-19 positive oiba mising crore ama lakh tarani thoiga lising nimpuga chamapanga nimpuhumdoi sukre laina asina maram oiduna laikhidaba mising na lakh manga lising kuntraga chamaga kuntra taret sukre India gi oina hauzik fawda positive oiba mioi lakh taruk lising nimfunipan ga chahumga tara manga sukre amadi laikanaba ngamdana COVID-19 na maram oiduna laikhidabana mioi lising taranipan ga chatruka yankai ga manga sukre Lamdam asigi TV channel singda channel ama oina thagadawriba Mami TV ngasi haunabi matungina konung mamangda leiba Mami TV ge office ta hangdokre TV channel asida lamdam asigi art and culture da yumpham oiba thoram sing thaduna lamdam asigi tanglaba art and culture bu yokhatnabagi pandam thamli